mayam khurumjari mayam ngasidi mayam da request matang tawjage World Meetei Council na UN da petition tawba sida mayam soi soidana petition sida sign tawbiraga hairiba thabak thoram sing asi mapung phan bi World gi mamang da aikhoi Meitei bu aranba amadi aikhoi na lan mani haidana disinformation ama sandoktana aikhoi bu yamna lan na unana ba hotnari ba sing asi petition asida sign tawbiraga asengba achumba aikhoi gi achumba sing adu mayam da khanghanbada mayam su saruk yabiu sungsoi soidana sign tawbiu hauji phawbada petition asida sign torapase around 31,000 mukti yaure aduga target ti 1 lakh yobasi target ni aduna mayam sungsoi soidana hairiba petition asisu mayam da share tawbiraga aikhoi na thamjariba target asi yohallaga aikhoi na landaba aikhoi gi achumba sing adu world da leiriba mipum khuding makta khanghan minasi soidana share tawbi